Ahanbada Maruiba Pau. Ngasi ayuk kuki kutlay paibasingna itham moirang purelda nomay kapshilagtuna landarakre Village Volunteer Force khara Central Security Force na phazin kibidagi irang thoklure. Kuki kutlay paibasingna senjam jirang tamna kaptharakiba bom singi manungda pukai hodraba bom ani State Bomb Detection and Disposal Squad na local abatungda asoyangam yaudana pukai hankre. Kontramari suba Assam Rifles na phazan kiba khulngakpa ani thadorakadabani haibagi demanda miyamna Impal More labige Hongzom Bazar da ban tawkhre. Manipur da thokliba irang asigi haurakpham tongan ba international forum sing yauhanduna achum aran puthokna ba hotnasi haina Manipur Human Rights Commission ke member Kangzam Khagendrana phongdorakle. Amadi Bamon Laikai Brahmapur Nahabamge yum amada masak khangdaba miyot khadana bom langshinduna pokai halamde gari ama maina chakre wakat mifam chathakre.